Heroin powder gram samaka homphuma thoiga konana nupi ani phare haidi ngarang security force na phogak sau ikhai police station gi manung chanba kwakta tera khongsang bidage heroin powder gram samaka homphuma thoiga konana nupi ani phare haina Manipur police control room gi zero lamana haidi zero duna hai phar ba nupi ani adudi Senapati district gi manung chanba Maram bazar ngari Raidulomai village tagi TS Beliro sahinifu amasung TT Doben worthing la sahi kuntra ga taret kawi haidi makoi ani ngarang security force na phogak sau ikhai police station gi manung chanba kwakta tera khongsang bidagi heroin powder gram samaga homphuma thoiga konna phabani haidi hadiba heroin asi showcase drama thoida hablakhibani haidi private hospital singda hana anaba yenglamba specialist doctor sing Lakhidre haidi awang nopok lamdamda Manipur asisu ana layangi lamda hojik mangjin thana sen khalakliba state amani hainaduna state asi khakta gi tanatana Manipur gi wangmadagi anaba phawba state asi gi hospital singda layengba wafam lairibani maroine Imphal gi manungda lairiba private hospital singda specialist doctor singna ana layangi thabak sing sathaduna lakhiba du hawkhiba numit kharani asida hariba private hospital singda specialist doctor sing lakhidabadagi private hospital singda anaba sing layengba gi thabakta khudongsa daba mayok naba laire haidi press da phangba paw gi likhun nabagi matungina handak ikoi kuidringai da lamphel da labor rims regional institute of medical sciences da layengba pukhalakwa anaba sing doctor singna section na yengbidabana laikhidabani haibagi charge da asoba irang kya mathang thokiba su laikhre makha tarakpada doctor singna ana layengi thabak lab kani haibagi khongjang pawba changsin basu laikhre government gi hospital da thabak tawriba doctor singna private hospital da oina satlaga anaba layeng duna laire government gi hospital singda purakli anabasing makoina thawoina lobidre habo wafam kya amasu tholakpa laikhre zaira asida lona thinkraba larholuk kharana su government gi hospital singda thabak tawriba doctor singda akandami yeng sanglagani habo wafam singsu media gi kuthang da phungdolakpa laikhre asumna oiragliba phibam asida su hospital authority singi maikai digi su sengdokpagi warol amadi miyamda mateng pangbinabagi april singba zero sing tholakpasu laikhre hadi rims ki media cell na thadorokpa zero amada kanagumba rims ki doctor natraga staff singna private farm singda practice tawba yauragadi madugi paw pibira o Ministry of Health and Family Welfare Government of India gi makhada rims ki faculty amadi staff amatana private practice tawba yade habagi akanba thingbalai hariba wafam asi mamangda notice andak thoktona khanganba laikhre karigumba institute asigi doctor natraga staff singna private practice tawre habagi khudam sangdamna singba lairagadi rims ki authority gi email ID amadi WhatsApp number phawa piduna maduda paw piraknaba miyamda khangalakre hadi karigumba paw aduna asumba oramlabadi doctor natraga staff adu suspend tawba natraga thabak terminate tawba phawa yai hana phongdolakre oiragliba phibam masita government gi hospital da thabak tawna private hospital ani ahumda anaba layengba doctor kaya hojik private hospital singda Lakhidre haina press na phangba paw gi likhun sina phongdorakle Waktan bagi thoram da ireisa singna saruk yamina se haina thamlakle meragi tarani panba malaya kum lising ahungba samri kulumdoi nongdalai kum lising aniga tarani pan October 2 2025 sakor senumit ke nungthilpung amamakhai taba matam da kakwa lamdai bung lampakta yelhongai merak waktan ba 2025 ki thoram pangthok lagane haina zairap loisangi secretary sorok haibam pronogi zerol amana phongdorakle laiba kunagi yaifuna pa zairap loisangna sinduna pangthok kadori kwaktan bagi thoram asida ireisa punamana saruk yaduna pangthokmina se haina zerol sina makha tarakle Laumi sinmi singbo awangba thakta ikai khumna se haina thamlakhrei saukhatpana kham thenglabasu laumi sinmina chinjak puthoktrabadi punama aremba oigadoribani marsi khangna lamyanba jananeta hijam irabon laumi singbo awangba thakta ikai khumna birami mahaki lekla matungina chinjak puthokliba laumi sinmi singbo awangba thakta ikai khumna se haina lamphel parta leiba Indian Council of Agricultural Research ICAR Regional Center gi head CS Basudana phongdokhrei wafam singarang larik ingbam laikai High School gi School Management Committee na sinduna lamyanba irabot ki samu kumapan suba mapok kumon thorom galoinana sahi sida bosem na lobo class 10 ge exam da mai palaklaba mahishan
asigi mahiroising oktuna puning thogotpagi thoramda athoiba mitunglen oina saruk yaratuna mahana phongdokhibane thoram sida makata na phongdokhibada ngasigi angang sing tunggi yumbi oirakadoribani makhoina leipak ngakadoribani horakla mahiroi amadi naharo singdagi hauduna irabat na pamlamba manaba khunai aduda tung induna chatkrabadi Manipur chawkhalakani thaksi khasi khangba mi amadi honaba kanba mina mai pakpa misak oiba ngamgani mahiroi singna thaksi khasi khangna chatsi mayai kaba sinjaktagi lapna leiduna mating leiba khunai ama semgase lawmi sinbina sinjak puthoktargadi aikhoina kadaidagi sinjak sagani lawu singu tawduna sinjak putholiba lawmi singbu awangba thakta ikai khumnarasi haikhi Myanmar Army Security Outpost semgatnaba Rohingya khungang sing temthokre hari Myanmar da leiba Rohingya khungang sing Myanmar Army na makhogi adoba Security Outpost sing semgatnabagi damak paktaknana temthokre haina UN na sogatpa report amada phongdoraklei komja 2017 da Myanmar gi Rakhine State da leiba masing yamdaba Rohingya Muslim sing takthokraba matungda makhogi khungang sing amasung mok sing paktaknana Myanmar military na mang takhan kharba matungda makhogi khungang sing aduda Security Outpost semgatnaba thorang kya tawre haina UN na sogatpa investigation amada phongdokre komja 2017 gi August da Myanmar lenga ki mayok to land horiba militant sing gi attack ki pakhom pibo oina Myanmar military na operation sathaba haukibaga loinana Rohingya Muslim singbu Rakhine State tagi takthorakhibani hairi samudra khomban da taba Rohingya million 1.3 rom yumlo naba lebak Bangladesh da refugee oina changjafam loduna leiri hairi Myanmar military na Rohingya singi mathakta military operation chathakiba adubu United Nations na ethnic cleansing gi textbook example ni haina phongdokhe UN na phongdorokpa report amagi matungina Myanmar authorities sing na Rohingya khungang sing mok sing cemetery amasung farm land singbu mathang mang tahan khe hairi Myanmar authorities sing na mathang mang tahalakliba adu Rohingya sing na makhogi land rights sing talaktanabagi pandam dani hairi independent investigative mechanism for Myanmar na thadrok report amada Rohingya singi official record sing laihandana bagi pandamda Myanmar authorities singna masing yamjadaba Rohingya singi mathakta paktaknana tanthokpagi thabak sing chathakibani hairi UN na sirakiba maral sing adugi ona tainabada Myanmar military na komja 2017 da chathakiba operation singda Rohingya Muslim singda akiyakang amasung miyot minai chathakiba laite haikhe State wood ki damak BJP ga alliance semgadabagi saruk pham thadokade haina Omar Abdullah na phongdokre Union Territory oiriba Jammu and Kashmir da State wood hanjil hanabagi process thujil hanabagi damak BJP ga alliance semduna chatminaga dobagi saruk Chief Minister gi pham thadokani haina Jammu and Kashmir gi Chief Minister Omar Abdullah na phongdokre Anantnag district ki Achabal area da miyam da wangang da Omar Abdullah na hai Jammu and Kashmir da State wood hanjil nabagi matang da center lengak pariba BJP ga nadraga atopa party Singapore sinduna compromise tawgudaba leite State wood hanjil hanabagi matang da hiram amatada Jammu and Kashmir gi lengak na komthokadaba leite miyam na bu sem sare harabadi Jammu and Kashmir lengak ta khanghan birao matamadu da lengak na makal khudimaki thabak thoram sing lokhatnaba sem sare Jammu and Kashmir da State wood hanjil hanbada Union Territory asigi lengak ta BJP yawhanba mathau tai harabadi Chief Minister pham thadokani mafam asda leiriba MLA amada Chief Minister oihanduna BJP ga lonena lengak semjakho Jammu and Kashmir da mikhal pangtoktuna anoba lengak semkhiba matamda BJP yawhalamladi State wood hanjin masi thujilambasu yai adubu Jammu and Kashmir da State wood hanjil hanba haibasidi lamdam masigi miyamgi hakne pifam thokpani haikhe